Ibungo, nakoibu, nasa lainabaka haiduna, laitinga, karimata koiramdrabaro, akangaiga, karimata tanadrabaro. Kura, hangba yaba hanglabani, yengba yaba yenglabani. Adubu, aikuigi laibakta, asum thu tamlambanara. Hangdri kura. Ngaiko. Ay karigumba ma, ningsinglagle. Aikuigi ne, hangnabada, laisang ama laibani. Madugi laisangdo, madu, mayamna ne, koirambachanabani. Nakoi ne, madudam ta chalu sudana. Kura, adudabu chalaga, hanglakidrane. Ay, tambangamba natin he. Mayam susanaribani. Nakoi su, amukta chalaga yemusoko. Hoi kura, ay amukta chanaba tawragi. Kura na haribadabu, aybu chatpana phagadra. Chatpa yaba chatlabani, adubu karisu kanaba phangdabani. Hoida ahan na haibani. Aroibuni ay amukta di chatlageda. Khungang amadani, nipa amaga, nipi amaga, yumban minarami. Makoy ani asi nungay aypana, karigumba amata, lainanabagi, yumpanbagi, machak walamde. Adubu, chahi mga truk, ay minarakpa asida, mamita, macha ama phawwa, ujaramde. Macha unabani haiduna, laipam kaya chatuna, lai khuram jarami. Adubu phanglamde. Nongma, mangonda, kurana harakiba, laisang aduda chatuna, makoy anigi macha phangjanaba haiduna, laida thawni jarami. Ha kunbu kunbiribi lairembi ima ibema aikwai nibu nushibiduna imong mamata orabasu pinabiyu. Matam kharagi matungdagidi mahaki nupi adu khanghaudana naupuraklammi. Adudagi mamom oibi ama phangjare. Adudagi mathang mamom taruk amagasu phangjare. Punna mamom taret sujare. Nipa nipi adu mamom oibi taret phangjaba aduda yamna haraujare. Ay laisangduda chatuna makha taba imom amata pinabiranu haiduna hajarurage. Ha ima ibema ipa ibungo laining thau lairembi thaujaldagi imom taret fangjare makha tabadi icha pinabiranu. Mamom oibi singado nongmagi chakhulakpana chawa sare parkle. Mapa ibungo mama ibemagi mateng pangmusu ngamlakle. Asumna mama ampa oibana macha singi matengda nungaijarami. Nongmagi numit amadani mamom atombina mama mapada yenglaga asumna hairai. Ipa ibungo ima ibema nachagi kari amata sekani chagani haibagi awatpa amatadi lejade. Adubune ai semina hainariba masing nupi lesabisi machin manaw tereki atombini masidi hello atombini baba ima karigi nomoina asumna hainariba aibu laknariba hello atombi hairisi karino yamna thiba jatla natraga yamna phajaba jatla baba ima nammom oibida takpi. Ipagi imom oibi makoi khuding na ne nakoi nachinanaw taret suba aduda ichana taret subi atonbi oibaduda aduk nungsiduna hairibanida laknaribane ngangnaribani isasidi maduda thoinane sauruganu. Ibema hello atombi hairiba layoi bitaretki atombi sidi onthokna phajai makhoi taretki manungda taret subi atombi asinasu ihen hele kharasu matik mathangna laina sathiba laini hainaribani ne. Phare ima adudi esu ekhoi taretki atombini aihak nasidagi hello atombi saktam lauduna hello onlage kari wanone ibema nangna ngangli badubo hello haribasidi laini hai dugen mina lai sabaya banate ima hello atombi se naha pakhang oibabu phaduna phukisu yamna haine aigi ichem tarukti hainaraga luhongkibasu ngaktani aduna aidi hello atombi olabanina aigi nupa oibasi aina apamba ama phaba tare yumda laklasu lamdabu oirasu apamba pharaga puba tare bema nangbu haidemi onthoknasu aigi atumbisi mangauthi khaida kadomdabu thogaba. Macha nupi asigi matawne khungi miyamna hanadagi kharaga hainaduna leirakpane fajakraba mamom atombi adu hithok chathoktana tawningbata tawrakpana nongmagi taret subi atonbidu miyamna heloino olakpa jani
ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯥꯅꯁꯨ ꯑꯩ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤ ꯍꯥꯏꯅ ꯐꯥꯎ ꯉꯥꯡꯖꯔꯝꯃꯤ꯫ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅꯁꯨ ꯀꯤꯕꯣꯏ ꯅꯨꯡꯁꯤꯕꯣꯏ ꯂꯛꯅꯕꯣꯏ ꯑꯁꯨꯝ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯄꯥꯛꯅꯗꯤ ꯆꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯃꯛꯇꯗ ꯑꯉꯥꯎꯕ, ꯃꯁꯛ ꯃꯇꯧꯗꯤ ꯐꯖꯕ, ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯉꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯒꯤ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯗꯒꯤ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯇꯣꯝꯇ ꯋꯥ ꯉꯥꯡꯕꯖꯥꯠꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯁꯨꯝ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯛꯄꯗ ꯅꯣꯡꯃꯗꯤ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯃꯥꯏꯕ ꯑꯃꯕꯨ ꯌꯦꯡꯍꯜꯂꯦ꯫ ꯃꯃꯥ ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯁꯤꯅ ꯉꯥꯎꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯕ, ꯍꯨꯠꯂꯝꯕ, ꯇꯧꯔꯝꯕ, ꯍꯥꯏꯔꯝꯕ ꯌꯥꯎꯈꯤꯒꯦ? ꯏꯆꯥꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯍꯛꯆꯤꯟꯅ ꯍꯥꯏꯈꯤꯕꯗ ꯅꯣꯡꯃ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯗꯧꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯄꯥꯒ ꯑꯩꯒꯅ ꯃꯗꯨ ꯌꯥꯔꯣꯏ, ꯃꯅꯨꯡ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯅ ꯈꯔ ꯀꯟꯅ ꯊꯤꯡꯈꯤꯕ ꯂꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 10ꯅꯤ ꯔꯣꯝꯗꯒꯤꯗꯤ ꯃꯇꯣꯝꯇ ꯃꯆꯤ ꯃꯆꯤꯗ ꯐꯝꯕ, ꯃꯤ ꯑꯃꯒ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯇꯧꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯇꯧꯔꯛꯂꯦ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯃꯁꯤꯅꯤ꯫ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯑꯗꯨꯃꯛꯇꯤ ꯆꯥꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯁꯦ꯫ ꯏꯕꯦꯝꯃ, ꯅꯆꯥꯁꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯄꯣꯛꯅꯔꯦ꯫ ꯊꯨꯅ ꯈꯥꯏꯗꯣꯛꯂꯒꯅꯦ ꯂꯨꯍꯣꯡꯕꯤꯔꯕꯗꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯧꯔꯛꯂꯣꯏꯗꯣ꯫ ꯑꯣꯖꯥ, ꯏꯆꯥꯁꯤ ꯃꯇꯣꯝꯇꯅꯤ꯫ ꯐꯕꯨ ꯐꯔꯗꯤ ꯍꯦꯛꯇ ꯏꯃꯧ ꯊꯤꯔꯗꯧꯅꯤ꯫ ꯑꯣꯖꯥ, ꯋꯥ ꯑꯃꯒ, ꯍꯦꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯂꯥꯏꯔꯣ ꯃꯤꯔꯣ? ꯑꯩꯈꯣꯏ ꯊꯪꯅꯕ ꯂꯩꯀꯥꯏꯗꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯕꯤ, ꯃꯈꯣꯏ ꯅꯨꯄꯤ 8ꯀꯤ ꯃꯅꯨꯡꯗ ꯑꯇꯣꯝꯕꯤ ꯑꯣꯏꯕꯤ, ꯃꯗꯨꯒ ꯑꯣꯛꯅꯗꯅ ꯇꯧꯔꯤꯕ ꯖꯥꯠꯂ ꯑꯣꯖꯥ? ꯍꯦꯂꯣꯏ ꯀꯧꯕꯒꯤ ꯋꯥꯔ ꯏꯕꯦꯝꯃ? ꯑꯣꯖꯥ, ꯅꯠꯇꯦ, ꯅꯨꯄꯤ ꯃꯆꯥ ꯃꯁꯥꯅꯁꯨ ꯑꯩ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯜꯂꯕꯤꯅꯤ ꯍꯥꯏ꯫ ꯃꯤꯌꯥꯝꯅꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯂꯛꯅꯩ, ꯈꯪꯅꯩ ꯀꯧꯅꯩ, ꯀꯧꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯣꯖꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ, ꯑꯗꯨꯒ ꯏꯕꯦꯝꯃ, ꯐꯔꯦ, ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯁꯥꯌꯣꯟ ꯃꯤꯗ ꯆꯪꯂꯕꯅꯤ, ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯀꯣꯝꯂꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯏꯕꯦꯝꯃ, ꯍꯥꯏꯔꯤꯕ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯒꯤ ꯌꯨꯝꯗ ꯅꯪ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯆꯣ, ꯑꯗꯨꯒ ꯍꯥꯏꯌꯨ, ꯑꯩ ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯍꯦꯂꯣꯏꯒꯤ ꯆꯥꯛꯊꯥꯛ ꯊꯥꯒꯦ, ꯍꯦꯂꯣꯏꯅ ꯉꯥꯎꯔꯕ ꯑꯅꯥꯕ ꯑꯃꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯔꯨꯆꯣ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯁꯤꯇ ꯐꯔꯗꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯍꯦꯂꯣꯏ ꯑꯣꯏꯕꯤ ꯂꯩꯕ꯭ꯔꯥ? ꯂꯩꯌꯦ ꯂꯩꯌꯦ, ꯀꯔꯤ ꯍꯥꯏꯒꯦ, ꯀꯅꯥꯅꯣ? ꯏꯅꯦ, ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯅꯈꯣꯏꯒꯤ ꯇꯝꯃꯣꯆꯥꯗꯣ ꯉꯥꯎꯅ ꯐꯩꯅ ꯂꯩꯔꯦ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯦꯂꯣꯏ ꯑꯣꯛꯅꯕꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯅꯪꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤꯀꯣ? ꯃꯥꯅꯦ ꯏꯅꯦ꯫ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯂꯥꯏ ꯈꯨꯔꯨꯝꯂꯗꯤ ꯅꯪꯒꯤ ꯇꯝꯃꯣꯆꯥꯗꯣ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯅꯦ꯫ ꯅꯪꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥ? ꯇꯝꯃꯣꯆꯥ ꯐꯅꯤ ꯍꯥꯏꯔꯗꯤ ꯈꯨꯔꯨꯝꯃꯣ꯫ ꯑꯆꯥꯄꯣꯠꯇꯤ ꯁꯨꯅ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯍꯥꯞꯄꯤꯌꯦ꯫ ꯂꯥꯏ ꯗꯈꯤꯅꯥ ꯈꯔ ꯆꯥꯎꯍꯟꯕꯤꯔꯛꯑꯣ, ꯑꯩꯅ ꯐꯪꯒꯗꯧꯔꯤꯅꯤ꯫ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯇꯝꯃꯣꯆꯥ ꯑꯅꯥꯕ ꯐꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯏꯅꯦ꯫ ꯑꯉꯥꯎꯕꯒꯤ ꯃꯃꯥꯗꯣ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯍꯦꯂꯣꯏ 8ꯀꯤ ꯑꯇꯣꯝꯕꯤ ꯁꯥꯕꯁꯤ ꯄꯥꯜꯂꯦꯗꯅ, ꯑꯗꯨꯅꯗꯤ ꯇꯝꯃꯣꯆꯥꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ, ꯐꯥꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯥꯏꯕ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯔꯦ ꯍꯥꯏꯔꯔꯕꯗ ꯃꯥꯏꯕꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ, ꯅꯆꯥꯅꯤꯄꯥꯗꯨ ꯏꯔꯨꯖꯊꯣꯛꯂꯨꯔꯣ, ꯐꯤ ꯑꯁꯦꯡꯕ ꯐꯖꯕ ꯁꯦꯠꯍꯜꯂꯨ ꯍꯥꯏꯔꯒ ꯂꯥꯏꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯩꯔꯝ 8, ꯂꯩꯔꯝ 8, ꯀꯕꯣꯛ 8, ꯉꯥꯔꯧ 8 ꯗꯈꯤꯅꯥ ꯆꯥꯎꯅ ꯍꯥꯞꯇꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤ ꯍꯥꯏꯕꯗꯨ ꯃꯁꯛ ꯃꯇꯧ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯉꯥꯔꯣꯏ ꯁꯥꯕꯥꯟꯗ ꯀꯨꯆꯨꯅ ꯇꯉꯥꯡ ꯇꯉꯥꯡꯕꯤ, ꯂꯥꯏꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯃꯥꯟꯕꯤ, ꯀꯨꯏꯅ ꯂꯩꯁꯥꯔꯛꯄꯗꯣ ꯀꯦꯅ ꯇꯅꯥꯞ ꯇꯅꯥꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯅꯪꯂꯥ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯍꯥꯏꯕꯗꯨꯕꯣ? ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯥꯅꯤ ꯈꯨꯔꯥ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯥꯏꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯏꯆꯥ ꯏꯕꯦꯝꯃꯅ ꯍꯦꯂꯣꯏ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯅꯤ? ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯂꯥꯏꯒꯤ ꯃꯆꯥ ꯍꯦꯂꯣꯏ ꯑꯁꯦꯡꯕꯗꯣ ꯊꯣꯛꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦꯅꯦ ꯈꯨꯔꯥꯗꯤ꯫ ꯈꯨꯔꯥꯅ ꯂꯥꯏꯗ ꯀꯠꯀꯗꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯏꯔꯗꯧꯕꯅꯤ꯫ ꯈꯨꯔꯥ ꯏꯕꯨꯡꯉꯣꯅ ꯄꯨꯕꯤꯔꯛꯂꯤꯕ ꯑꯉꯥꯎꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ꯫ ꯈꯨꯔꯥ, ꯂꯥꯏ ꯊꯧ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯍꯧꯒꯦ꯫
ꯑꯃꯨꯛꯇ ꯏꯃꯨꯡꯗ ꯆꯪꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ ꯌꯥꯅꯤ ꯏꯕꯦꯝꯃ, ꯏꯕꯦꯝꯃꯅ ꯍꯥꯏꯒꯗꯕꯗꯣ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯑꯣꯖꯥ, ꯅꯨꯄꯥꯁꯤꯕꯨ ꯇꯁꯦꯡꯅ ꯉꯥꯎꯔꯕ꯭ꯔꯥ? ꯑꯩꯅꯗꯤ ꯉꯥꯎꯕꯁꯨ ꯃꯥꯟꯗꯦ꯫ ꯏꯕꯦꯝꯃ, ꯈꯨꯔꯥ ꯍꯥꯏꯒꯦ, ꯅꯤꯄꯥꯁꯦ ꯉꯥꯎꯕꯃꯛꯇꯤ ꯉꯥꯎꯕ ꯅꯠꯇꯕꯖꯥꯠꯅꯤ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯄꯥꯝꯗꯨꯅ ꯉꯥꯎꯔꯤꯕꯅꯤꯅꯦ꯫ ꯑꯣꯖꯥ, ꯂꯥꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕ ꯉꯥꯁꯤ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯩ ꯊꯣꯡꯂꯒꯦ꯫ ꯑꯗꯨꯒ ꯈꯨꯔꯥꯅ ꯃꯃꯥꯗꯗꯤ ꯍꯥꯏꯕꯤꯔꯣ, ꯅꯆꯥꯅꯨꯄꯥ ꯑꯣꯛꯅꯕ ꯂꯥꯏꯗꯨ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯃꯗꯤ ꯊꯨꯅ ꯃꯍꯨꯠ ꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯁꯥꯔꯤꯕ ꯑꯁꯤꯒ ꯉꯁꯤꯃꯛ ꯂꯨꯍꯣꯡꯕꯤꯗꯕ ꯌꯥꯗꯦ, ꯇꯥꯛꯄꯤꯔꯣ꯫ ꯑꯣꯖꯥꯁꯨ ꯉꯥꯎꯕ ꯐꯍꯟꯕꯒꯤ ꯗꯈꯤꯅꯥ ꯆꯥꯎꯅ ꯂꯧꯕꯤꯔꯣ꯫ ꯑꯩꯁꯨ ꯅꯨꯄꯥꯁꯤ ꯐꯥꯍꯧꯔꯒꯦ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯏꯕꯦꯝꯃ ꯄꯨꯝꯅꯃꯛ ꯐꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯃꯥꯏꯕꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯐꯝꯕꯥꯜ ꯂꯥꯡꯕꯤꯔꯣ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯗꯨ ꯅꯨꯄꯥꯗꯨꯒ ꯃꯥꯌꯣꯛꯅꯅ ꯐꯝꯍꯜꯂꯦ꯫ ꯃꯥꯏꯕꯅ ꯅꯈꯣꯏ ꯑꯅꯤ ꯊꯨꯡꯅꯔꯣ ꯍꯥꯏꯗꯨꯅ ꯐꯔꯕ ꯂꯩꯋꯥ ꯀꯌꯥ ꯊꯤꯈ꯭ꯔꯦ꯫ ꯃꯥꯏꯕꯅ ꯏꯕꯦꯝꯃ, ꯃꯃꯥ ꯑꯣꯏꯕꯤ, ꯅꯪꯁꯨ ꯅꯆꯥꯒꯤ ꯐꯍꯟꯕ ꯑꯣꯏꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅꯅꯦ ꯅꯤꯖꯔꯣ꯫ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨ ꯑꯃꯗꯤ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯊꯥꯖꯅ ꯈꯨꯔꯨꯝꯂꯕꯗ ꯃꯥꯏꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯆꯥꯗ ꯄꯣꯛꯂꯝꯕ ꯍꯦꯂꯣꯏ ꯑꯗꯣ ꯆꯠꯈ꯭ꯔꯦꯗꯣ, ꯑꯗꯨꯅꯅꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯇꯅꯕ, ꯑꯃꯨꯛ ꯍꯟꯅ ꯉꯥꯎꯗꯅꯕ ꯃꯤ ꯑꯣꯏꯔꯤꯕ ꯍꯦꯂꯣꯏ ꯑꯁꯦ ꯃꯁꯤꯗꯅꯦ ꯍꯥꯏꯖꯔꯒꯅꯦ ꯑꯩꯈꯣꯏꯅ ꯁꯤꯟꯅꯍꯧꯔꯁꯤ꯫ ꯃꯃꯥ ꯑꯣꯏꯕꯤ, ꯅꯪꯅꯅꯦ ꯍꯦꯂꯣꯏ ꯑꯣꯏꯔꯤꯕ ꯃꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯍꯥꯏꯖꯗꯨꯅ ꯌꯦꯡꯉꯨ꯫ ꯏꯕꯦꯝꯃ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ, ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ꯫ ꯏꯃꯥꯅꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯕꯗꯤ ꯅꯆꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯉꯥꯎꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯎꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯉꯥꯗꯨ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯆꯥ ꯑꯗꯨ ꯉꯥꯎꯕ ꯐꯔꯕꯗ ꯃꯃꯥ ꯑꯗꯨꯅ ꯀꯨꯆꯦꯟ ꯆꯦꯟꯗꯨꯅ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯕꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯐꯥꯕꯒꯨꯝ ꯐꯥꯒꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯗꯨꯅ ꯌꯥꯕꯤꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯛꯇꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯥꯏꯕꯁꯨ ꯗꯈꯤꯅꯥ ꯆꯥꯎꯅ ꯐꯪꯗꯨꯅ ꯃꯈꯨꯟ ꯈꯨꯟꯗ ꯍꯟꯈ꯭ꯔꯦ꯫ ꯈꯪꯀꯣꯏꯕ ꯈꯪꯀꯣꯏꯕꯤ ꯃꯆꯥ ꯑꯇꯣꯝꯕꯤ ꯉꯥꯏꯁꯦꯜ ꯐꯪꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫